अहानबदा मरुओइबा पाउ Medium Machine Gun Mark II A1 सिजनबगे ट्रेनिंग पीनबा इंस्ट्रक्टर थाबिरउ हाइना Manipur Police Training College पांगैना यांगै तरेट सुबा Mountain Division दा अइबा चेरोल थाख्रै Manipur के education sector da ngasi ahongba kaya purakpa ngamliba se oja singna kathokpa amaga loinana thabak tawbagi mahini haina state ki thakta pangthokpa teachers day gi thoramda education minister TH Basanta Kumar na phongdoraklei amadi security force na kangchu polen amasong cell method hiba humbagi thabak chathabada khusi khulai kya fagat ngamkhrei